मैम ngasi card reading gi kaino video ma ai share tawjar ke ko मैम da haidi sida aina tumbles ani khak lore ko haidi tumbles ani sida gi apamba ma khan se ko haidi green aventurine se pambra natraga akoi gi ko black tourmaline se ko ani shi gi manung da ama khan bira se ko ado yenga dori ba topic haira sine ko sida ai kaino ma sum khan se aina khali ba pot se ꯀꯔꯥꯏ ꯐꯥꯎꯕ ꯌꯥꯅꯤ ꯑꯣꯔ ꯌꯥꯔꯣꯏ ꯀꯌꯥꯝ ꯀꯨꯏꯅꯒ ꯆꯪꯈꯤꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯁꯝꯂꯞꯄ ꯌꯦꯡꯁꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯡꯅ ꯀꯩꯅꯣ ꯅꯠꯇꯕ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡ ꯍꯥꯏꯔꯁꯦꯀꯣ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡꯁꯦ ꯉꯁꯥꯏꯒꯤ ꯅꯨꯡꯒꯤ ꯑꯦꯅꯔꯖꯤꯁꯦ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯃꯨꯕꯁꯤꯅ ꯑꯃꯨꯕꯁꯦ ꯑꯣꯏꯅ ꯈꯜꯂꯒꯦ ꯅꯠꯇ꯭ꯔꯒ ꯑꯁꯪꯕꯁꯦ ꯑꯣꯏꯅ ꯈꯜꯂꯒꯦꯀꯣ ꯑꯅꯤꯁꯤꯃꯪꯗ ꯍꯥꯏꯗꯤ ꯄꯥꯏꯜ ꯈꯥꯏꯗꯣꯛꯄꯩ ꯃꯑꯣꯡꯅꯦꯀꯣ ꯁꯤ ꯂꯩꯁꯦꯀꯣ ꯍꯥꯏꯗꯤ ꯒ꯭ꯔꯨꯞ ꯋꯥꯟꯗꯅ ꯍꯥꯏꯗꯤ ꯒ꯭ꯔꯤꯟꯁꯦ ꯍꯥꯏꯔꯁꯦ ꯒ꯭ꯔꯨꯞ ꯇꯨꯗꯅ ꯕ꯭ꯂꯦꯛ ꯇꯔꯃꯂꯤꯟꯁꯦ ꯍꯥꯏꯀꯣ ꯒ꯭ꯔꯤꯟ ꯑꯦꯚꯦꯟꯆꯨꯔꯤꯟ ꯑꯦꯟ ꯕ꯭ꯂꯦꯛ ꯇꯔꯃꯂꯤꯟꯀꯣ ꯒ꯭ꯔꯤꯟ ꯑꯦꯚꯦꯟꯆꯨꯔꯤꯟ ꯍꯥꯟꯅ ꯌꯦꯡꯉꯁꯦꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯑꯗꯨꯒ ꯕ꯭ꯂꯦꯛꯁꯤꯅ ꯁꯦꯀꯦꯟꯗ ꯌꯦꯡꯉꯁꯦꯀꯣ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯄꯣꯠ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯦꯅꯤ ꯄꯣꯠ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯄꯨ ꯑꯣꯏꯔꯣ ꯀꯔꯤꯌꯔꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯕꯤꯖꯅꯦꯁꯄꯨ ꯑꯣꯏꯔꯣꯀꯣ ꯁꯨꯝ ꯑꯩꯅ ꯈꯟꯖꯔꯤꯕ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯀꯔꯥꯏ ꯐꯥꯎꯕ ꯌꯥꯒꯗꯒꯦ ꯑꯗꯨꯒ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯌꯥꯅꯤ ꯑꯣꯔ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯀꯔꯤ ꯀꯔꯤ ꯑꯩꯉꯣꯟꯗ ꯁꯨꯝ ꯑꯌꯦꯠ ꯑꯄꯟꯒꯨꯝꯕ ꯂꯩꯒꯦꯀꯣ ꯍꯥꯏꯐꯦꯠ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯅ ꯂꯧꯊꯣꯛꯏꯕ ꯀꯥꯔꯠꯁꯤꯡꯁꯦꯀꯣ ꯁꯤꯗ ꯂꯥꯛꯏꯕ ꯀꯥꯔꯠꯁꯤꯡꯁꯦ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯨꯝ ꯍꯧꯖꯤꯛꯁꯦ ꯍꯟꯗꯛꯀꯤ ꯀꯩꯅꯣ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯧꯖꯤꯛꯁꯦ ꯄꯩꯁꯥꯁꯦ ꯂꯥꯛꯇꯤ ꯂꯥꯛꯑꯝꯒꯅꯦꯕ ꯁꯤꯗꯀꯣ ꯂꯥꯛꯑꯒꯁꯨ ꯑꯃꯈꯛ ꯁꯤꯗ ꯆꯠꯂꯤ ꯍꯥꯏꯗꯤ ꯆꯠꯄꯅ ꯍꯦꯟꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯇꯧꯔꯦꯀꯣ ꯍꯥꯏꯗꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯦ ꯈꯤꯇꯪ ꯍꯦꯟꯇꯛꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯂꯥꯛꯇꯤ ꯂꯥꯛꯑꯒ ꯈꯤꯇꯪ ꯂꯥꯛꯑꯒ ꯍꯦꯟꯅ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯔꯦꯀꯣ ꯈꯔ ꯌꯦꯡꯁꯤꯟꯕ ꯃꯤꯁꯨ ꯌꯥꯝꯃꯦ ꯈꯠꯅꯕꯁꯨ ꯍꯧꯔꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯁꯤꯅꯦ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔో ꯍꯥꯏꯔ ꯁꯤꯗ ꯈꯠꯅꯕ ꯆꯩꯅꯕ ꯈꯣꯠꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯅ ꯍꯧꯔꯛꯄꯗꯣ ꯑꯩꯅ ꯈꯟꯅꯅꯤꯡꯗ꯭ꯔꯒꯁꯨ ꯑꯃꯈꯛ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯗꯒꯤ ꯀꯩꯅꯣ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯀꯔꯤꯌꯔꯒꯤ ꯀꯩꯒꯤꯗ ꯃꯇꯥꯡꯗꯁꯨ ꯍꯥꯏꯔꯁꯤꯅꯦ ꯀꯔꯤꯌꯔꯁꯤꯗꯁꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯈꯔꯁꯨ ꯃꯤꯅ ꯌꯦꯡꯁꯤꯟꯕꯒꯨꯝꯕꯁꯨ ꯑꯣꯏꯕꯗꯣ ꯑꯗꯨꯝ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯡꯁꯤꯟꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯩꯅ ꯈꯟꯕꯁꯦ ꯀꯌꯥ ꯍꯩꯒꯟꯗꯕꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯆꯣꯏꯁꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯄꯨꯔ ꯆꯣꯏꯁꯦꯁꯅ ꯍꯥꯏꯔꯁꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯄꯗ ꯑꯩꯅ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯃꯉꯥ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯃꯉꯥꯁꯤꯗ ꯑꯅꯤ ꯑꯃ ꯐꯠꯇ꯭ꯔꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯈꯟꯕ ꯍꯩꯇꯕꯅꯤꯅ ꯑꯐꯠꯇꯕꯗꯣ ꯑꯣꯏꯅ ꯈꯟꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯑꯣꯏꯅ ꯑꯣꯏꯕ ꯑꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯒ ꯍꯥꯏꯔꯒꯁꯨ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯩꯒꯤ ꯄꯥꯔꯠꯅꯔꯗꯣ ꯍꯥꯏꯗꯤ ꯊꯕꯛꯇꯅ ꯍꯦꯟꯅ ꯐꯣꯀꯁꯀꯨꯝꯕ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝꯕꯁꯨ ꯑꯣꯏ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯊꯔꯠ ꯄꯥꯔꯇꯤꯒꯨꯝꯕ ꯏꯟꯚꯣꯜꯞꯃꯦꯟ ꯍꯥꯏꯔꯁꯤꯅꯀꯣ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯃꯤ ꯑꯃ ꯌꯦꯠꯁꯜꯂꯒ ꯏꯕꯥꯅꯤꯗ ꯈꯠꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯈꯣꯠꯇꯕ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯈꯔ ꯂꯩꯔꯤꯀꯣ ꯑꯗꯒꯤ ꯃꯤ ꯂꯥꯛꯄ ꯈꯣꯠꯄ ꯃꯇꯝꯗꯁꯨ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯤ ꯈꯟꯕꯁꯨ ꯀꯌꯥ ꯍꯩꯇꯕꯗꯣ ꯇꯤꯟꯅꯅꯕ ꯃꯤ ꯈꯟꯕ ꯈꯣꯠꯄꯁꯨ ꯀꯌꯥ ꯍꯩꯇꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯑꯗꯨꯕꯨ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯨꯝꯕ ꯇꯧꯕꯤꯌꯨ ꯌꯥꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯆꯦꯔꯤꯇꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯥꯛꯏꯁꯦꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯆꯦꯔꯤꯇꯤꯒꯨꯝꯕ ꯇꯧꯕꯗꯨꯁꯨ ꯐꯒꯅꯤꯀꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯃꯜꯇꯤꯄ꯭ꯂꯥꯏ ꯇꯧꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯇꯦꯡꯒꯨꯝꯕ ꯇꯧꯕ ꯃꯤ ꯃꯇꯦꯡ ꯇꯧꯕ ꯍꯥꯏꯁꯦ ꯄꯩꯁꯥꯅ ꯈꯛꯇꯪ ꯃꯇꯦꯡ ꯇꯧꯕꯁꯨ ꯃꯤꯒꯤ ꯃꯇꯦꯡ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯀꯩꯅꯣꯝꯃ ꯑꯐꯕ ꯅꯣꯂꯦꯖ ꯑꯃ ꯁꯤꯌꯔ ꯇꯧꯕ ꯅꯪ ꯁꯤꯁꯤꯃ ꯇꯧꯊꯣꯛꯑꯣ ꯂꯥꯏꯔꯤꯛꯃꯛꯇ ꯇꯥꯛꯄꯤꯔꯦꯅ ꯈꯜꯂꯁꯦ ꯉꯁꯥꯏ ꯑꯉꯥꯡꯗ ꯂꯥꯏꯔꯤꯛ ꯇꯥꯛꯑꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯑꯣꯏꯅ ꯑꯣꯏꯕ ꯑꯗꯣ ꯁꯤꯗ ꯈꯣꯔꯁꯁꯨ ꯈꯤꯇꯪ ꯍꯟꯊꯕꯤꯌꯨꯀꯣ ꯌꯥꯔꯒꯗꯤ ꯈꯣꯔꯁꯁꯨ ꯈꯤꯇꯪ ꯍꯟꯊꯕꯤꯌꯨ ꯍꯥꯏꯕꯒꯤ ꯑꯥꯊ꯭ꯔꯗꯤ ꯉꯁꯥꯏꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯗꯣ ꯉꯁꯥꯏ ꯍꯦꯟꯅ ꯆꯠꯂꯤꯕꯅꯤꯅ ꯑꯩꯒꯤ ꯑꯔꯅꯤꯡꯒ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯒ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯗꯣ ꯍꯥꯏꯗꯤ ꯇꯥꯟꯕꯒꯤ ꯀꯩꯅꯣꯁꯤꯅ ꯈꯔ ꯅꯦꯝꯃꯕꯅ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯣꯔꯁ ꯇꯧꯊꯣꯛꯄ ꯃꯇꯝꯗ ꯈꯔ ꯐꯥꯖꯤꯜꯂꯒ ꯍꯥꯏꯗꯤ ꯀꯥꯟꯅꯗꯕ ꯄꯣꯠꯀꯨꯝꯕꯗ ꯀꯩꯅꯣ ꯇꯧꯕꯤꯗꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯒꯤ ꯀꯩꯅꯣꯁꯦꯀꯣ ꯍꯥꯏꯗꯤ ꯂꯣꯏꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯕꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯄꯩꯁꯥꯕꯨꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤꯀꯣ ꯂꯥꯛꯄꯕꯨꯗꯤ ꯂꯥꯛꯀꯅꯤ ꯇꯨꯡꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯖꯨꯂꯥꯏꯒꯨꯝꯕ ꯂꯥꯟꯊꯣꯛꯑꯒꯗꯤ ꯈꯔꯁꯨ ꯍꯦꯟꯅ ꯐꯒꯅꯤꯀꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯖꯨꯂꯥꯏꯒꯨꯝꯕ ꯀꯩꯒꯨꯝꯕ ꯀ꯭ꯔꯣꯁ ꯇꯧꯔꯒꯗꯤ ꯅꯦꯛꯁ ꯃꯟꯊꯁꯦꯀꯣ ꯍꯥꯏꯗꯤ ꯈꯔ ꯑꯗꯨꯝ ꯑꯐꯕ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯒ꯭ꯔꯤꯟ ꯑꯦꯚꯦꯟꯆꯨꯔꯤꯟ ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯑꯩꯅ ꯁꯨꯝ ꯍꯥꯏꯐꯦꯠ ꯑꯩꯅ ꯅꯤꯡꯉꯤꯕ ꯈꯜꯂꯤꯕ ꯄꯥꯝꯃꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯀꯔꯝ ꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯔꯤꯖꯜꯇꯣ ꯀꯔꯤ ꯑꯣꯏꯕ ꯌꯥꯏ ꯁꯦꯝꯗꯣꯛꯀꯗꯕ ꯈꯣꯠꯀꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯦꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅꯀꯣ ꯍꯥꯏꯗꯤ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯀ꯭ꯔꯤꯁꯇꯜ ꯀꯣ ꯒ꯭ꯔꯨꯞ 2ꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦ ꯒ꯭ꯔꯨꯞ 2ꯒꯤꯁꯨ ꯂꯧꯊꯣꯛꯑꯒꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯀꯥꯔꯠꯁꯦ ꯃꯔꯤ ꯃꯉꯥ ꯈꯛꯇꯪ ꯂꯧꯊꯣꯛꯑꯒꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯇꯦꯡꯕꯨꯗꯤ ꯐꯪꯒꯅꯤꯀꯣ ꯍꯥꯏꯗꯤ ꯒ꯭ꯔꯨꯞ 2ꯁꯦ ꯍꯥꯏꯗꯤ ꯃꯇꯦꯡ ꯐꯪꯒꯅꯤ ꯀꯩꯅꯣꯗꯤ ꯈꯤꯇꯪ ꯑꯣꯏꯀꯣ ꯈꯤꯇꯪ ꯑꯦꯛꯖꯣꯁꯇꯦꯠ ꯑꯣꯏꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯂꯩꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯐ꯭ꯔꯁꯇ꯭ꯔꯦꯠꯀꯨꯝꯕ ꯈꯔ ꯂꯩꯕ ꯈꯣꯠꯄ ꯈꯔ ꯂꯩꯒꯅꯤꯀꯣ ꯑꯗꯣ ꯂꯩꯕꯁꯦ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯗꯤ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯋꯥꯈꯟꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯥꯝ ꯑꯣꯏꯅ ꯂꯩꯌꯣꯅ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯧꯒꯅꯣ ꯌꯥꯝ ꯀꯥ ꯍꯦꯟꯅꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯁꯥꯟꯇꯤꯗ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯁꯨ ꯏꯁꯥꯁꯤꯗ ꯑꯀꯤꯕ ꯑꯃꯁꯨ ꯑꯗꯨꯝ ꯐꯥꯎꯒꯅꯤꯕ ꯀꯤꯒꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯤꯗ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯇꯣ ꯁꯤ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯗꯤꯁꯇ꯭ꯔꯦꯛꯁꯨ ꯌꯥꯝ ꯇꯧꯔꯤꯕ ꯑꯃꯨꯛꯀ ꯂꯥꯏꯔꯤꯛ ꯄꯥꯏꯌꯦꯅ ꯈꯜꯂꯁꯦ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯃ ꯇꯧꯗꯣꯏꯅꯦꯅ ꯈꯜꯂꯁꯨꯀꯣ ꯉꯁꯥꯏꯒꯤ ꯗꯤꯁꯇ꯭ꯔꯦꯛꯁꯟꯁꯦ ꯈꯤꯇꯪ ꯈꯔ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯥꯒꯦ ꯀꯥꯏꯅ ꯇꯧꯔꯝꯃꯒꯁꯨ ꯍꯥꯏꯗꯤ ꯄꯥꯕ
ꯄꯥꯕ ꯉꯝꯗꯕꯅꯤ ꯈꯪꯗꯦ ꯃꯥꯏꯟꯁꯦ ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯕ ꯈꯔ ꯑꯗꯨꯃꯥꯏꯅꯁꯨ ꯑꯣꯏꯀꯣ ꯑꯗꯣ ꯁꯤꯗ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯀꯩ ꯇꯧꯕ ꯌꯥꯒꯗꯒꯦ ꯀꯥꯏ ꯍꯥꯏ ꯃꯇꯝꯁꯤꯗ ꯒꯥꯏꯗꯦꯟꯁꯀꯨꯝꯕ ꯂꯧꯋꯣ ꯑꯩꯒꯤ ꯁꯤꯅꯤꯌꯔꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯏꯃꯥ ꯏꯄꯥꯅꯤ ꯈꯪꯗꯦ ꯏꯆꯦꯅꯤ ꯈꯪꯗꯦ ꯃꯦꯟꯇꯔꯅꯤ ꯈꯪꯗꯦꯀꯣ ꯑꯃ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯨꯝꯕ ꯃꯤꯗꯒꯤ ꯍꯥꯏꯗꯤ ꯒꯥꯏꯗꯀꯨꯝꯕ ꯂꯧꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯐꯔꯤ ꯑꯣꯔ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯤ ꯑꯃ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯕꯀꯣ ꯗꯤꯁꯇ꯭ꯔꯦꯛꯁꯟꯁꯦ ꯆꯠꯇꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯨ ꯁꯤꯗꯅꯀꯣ ꯍꯥꯏꯗꯤ ꯗꯤꯔꯦꯛꯁꯟꯁꯨ ꯏꯆꯨꯝ ꯆꯨꯝꯗꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯇꯧꯋꯦꯀꯣ ꯍꯧꯖꯤꯛꯁꯦ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯂꯝꯕꯤꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯆꯠꯅꯤꯡꯉꯤꯕ ꯃꯑꯣꯡꯗꯨꯗ ꯆꯠꯇꯕꯗꯣ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤꯗ ꯑꯣꯏꯔꯣ ꯄꯩꯁꯥꯒꯤꯗ ꯑꯣꯏꯔோ ꯏꯚꯟ ꯔꯤꯂꯦꯁꯟꯁꯤꯞ ꯀꯥꯏꯅ ꯍꯥꯏꯔꯁꯤꯅꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯇꯒ ꯁꯨꯝ ꯂꯩꯅꯀꯣ ꯁ꯭ꯇꯦꯕꯜꯁꯦ ꯈꯤꯇꯪ ꯑꯣꯏꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯑꯗꯣ ꯁꯤꯗ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯀꯣ ꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯊꯣꯛꯂꯛꯏꯀꯣ ꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯗꯣ ꯍꯤꯜ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯣꯚꯔꯀꯝ ꯇꯧꯔꯒ ꯊꯣꯛꯄꯨꯗꯤ ꯊꯣꯛꯂꯛꯏꯕ ꯁꯤꯒꯤ ꯍꯟꯗꯛꯀꯤ ꯊꯥ ꯑꯃ ꯑꯅꯤꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯩꯕꯨ ꯊꯣꯛꯄꯨꯗꯤ ꯊꯣꯛꯂꯛꯑꯝꯒꯅꯤ ꯊꯣꯛꯂꯛꯑꯒꯁꯨ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯄꯨꯔꯥ ꯀ꯭ꯌꯣꯔ ꯑꯣꯏꯔꯦ ꯐꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯇꯞꯅ ꯍꯥꯏꯇꯥꯔꯦ ꯁꯦꯜꯐ ꯍꯤꯂꯤꯡ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯍꯧꯖꯤꯛꯁꯦ ꯁꯦꯜꯐ ꯍꯤꯂꯤꯡ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯒꯤ ꯑꯥꯔꯊ꯭ꯔꯗꯤ ꯖꯁ ꯒꯤꯐ ꯇꯥꯏꯝ ꯇꯨ ꯌꯣꯔ ꯁꯦꯜꯐꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯏꯁꯥꯗ ꯃꯇꯝ ꯄꯤꯌꯣ ꯍꯧꯖꯤꯛ ꯏꯁꯥꯗ ꯃꯇꯝ ꯄꯤꯌꯣ ꯏꯁꯥꯗ ꯈꯤꯇꯪ ꯏꯝꯄꯣꯔꯇꯦꯟꯁ ꯑꯣꯏꯌꯦ ꯑꯩꯁꯤꯁꯨ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯦꯗꯤꯇꯦꯠꯀꯨꯝꯕ ꯇꯧꯋꯣ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯣꯏꯌꯣꯀꯣ ꯍꯥꯏꯗꯤ ꯂꯥꯏ ꯅꯤꯡꯉꯣ ꯍꯥꯏꯀꯣ ꯁꯤꯗꯀꯣ ꯏꯁꯣꯔ ꯅꯤꯡꯕꯗ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦꯅ ꯍꯥꯏꯗꯤ ꯅꯤꯡꯉꯣ ꯁꯤꯗꯀꯣ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯣꯏꯌꯣ ꯈꯣꯠꯂꯣ ꯑꯗꯒꯤ ꯒꯥꯏꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛꯀꯨꯝꯕꯒ ꯇꯧꯕꯁꯦ ꯑꯩ ꯉꯁꯥꯏꯗꯣ ꯍꯥꯏꯗꯤ ꯑꯣꯖꯥ ꯒꯨꯔꯨꯗꯒꯤ ꯒꯥꯏꯗꯦꯟꯁ ꯂꯧꯕꯅꯤ ꯈꯪꯗꯦ ꯏꯃꯥ ꯏꯄꯥꯗꯩ ꯂꯧꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯨꯒ ꯑꯃꯁꯨꯡ ꯂꯩꯀꯣ ꯁꯤꯗ ꯑꯩꯅ ꯈꯪꯖꯕ ꯑꯩꯅ ꯑꯍꯩꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝꯕꯁꯨ ꯃꯤꯉꯣꯟꯗ ꯁꯦꯌꯔ ꯇꯧꯊꯣꯛꯑꯣ ꯃꯤꯉꯣꯟꯗ ꯍꯥꯏꯕꯤꯌꯣꯕ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯈꯣꯠꯄꯤꯕꯁꯤꯁꯨ ꯌꯥꯝ ꯐꯩꯀꯣ ꯑꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯐꯤꯃꯦꯜ ꯐꯤꯒꯔꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯂꯩꯀꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯗꯨꯃꯥꯏꯅ ꯆꯪꯉꯒ ꯍꯥꯏꯗꯤ ꯃꯇꯦꯡꯒꯨꯝꯕ ꯄꯥꯡꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯑꯗꯨꯝꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡꯒꯨꯝꯕ ꯇꯧꯕꯤꯕ ꯁꯄꯣꯔꯇꯤꯞ ꯍꯥꯏꯇꯥꯔꯦꯀꯣ ꯁꯄꯣꯔꯇꯤꯞꯁꯦ ꯉꯁꯥꯏ ꯐꯤꯅꯥꯟꯁꯤꯌꯦꯂꯤ ꯑꯣꯏꯔꯣ ꯏꯃꯣꯁꯅꯦꯂꯤ ꯑꯣꯏꯔꯣ ꯑꯗꯨꯝꯕ ꯍꯥꯏ ꯏꯃꯥꯅꯤ ꯈꯪꯗꯦ ꯏꯆꯦꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯋꯥꯏꯐꯅꯤ ꯈꯪꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯇꯔꯃꯂꯤꯟ ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯂꯥꯛꯀꯗꯧꯔꯤ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯑꯣꯏꯒꯅꯤ ꯑꯗꯣ ꯏꯁꯥꯁꯤꯗꯀꯣ ꯇꯞꯅ ꯍꯥꯏꯗꯤ ꯋꯥꯈꯜ ꯇꯣꯉꯥꯟꯕ ꯏꯁꯥꯒꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯂꯩꯀꯣ ꯑꯗꯨꯗꯒꯤ ꯍꯥꯟꯅ ꯊꯣꯛꯄꯤꯔꯛꯑꯣꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤꯀꯣ ꯀꯥꯔꯠ ꯔꯤꯗꯤꯡꯀꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ